Haina haina matam khara songzinkhre suti su loiraduna Nikhil Bangaras Anjali so punna hankhre tanja phangbaga Anjali mahaki thamoi ya pamba pumba Bangaras ki mafamda phongdoklage khalaga leikhre. Twelve ki exam so result out oire makhoi ayambana first division da pass loina tawre. Angela di first yaurabasu mark chi launa yauri. Machanupina first class da pass tawrakpada Angela gi mama mapa haraubada loire. Mirandana ID form ani loro ona haigrabani ko. Leshina kaigi hairino ai maka tamtharoye. Nangi sono subido tawrano. Si okay wana honaraga college karam daisida karan tawrano. Sel do hanadi machit thibanina kaishu wadabani. Hojikti yengo admission tawna sel na kadai dege. Nangi damak ai leisidi aina nangi admission tawbagi akoi pabung da hainarabani. Lesi Miranda da sat yengli. Miranda kaino nang haidubo. As nang sinibu ko. Ai ko na matang charakanda makhadum tamthagi haiba. Ho hojik sune matang yam thi charabani. Ai wa haigise. Nang na matang chaba haido. Kaisu oiroi. Hojik hek tamhongdabada matung haijabagi wani. Kaisu oiroi ko. Hojik po aina kaidagi selna admission tawrudoino. Miranda da Leksigi makokta kakshi fathatlaga masi ngawrabra kainom tawri. Aina puthoki hairedana nangna nong haikibado aigi mateng matang chabada logena adu ningsingiba matang chabado handak uhelaseba. Leksi lembi Miranda da nungsine yengli. Miranda nang se yam phaye aigi chiraba matamda aigi teng pamiduna talakibane. Aina nangbo punsigi kauroye nang lerambagi aina pumnamag ngambani. Is aigi mateng so nangna may ama pangkridudi. He ngaiko anido maningda fat on thorakli. Angela do Bhumika ga Vespa ama thoraga mabani tanaragli. Lesidi Angela ubada inganga khre gari do khamlage Angela fat kumtharakli. Nang natra Lesi lembi haido. Miranda Angela gi mataududa sauningbada loire mana khungge tawbaga Lesina makuduta pharaga khumagli. Mane Angela do Lesi lembida mona yenglaga karim directly. Seliba dressiga imon modke. Miranda do sauningbada loirabani. Lesi lembida wangangdana makuto hena fasilagli. Maha upay laita tumina lairi. Lesina kaino somna haibining lidubo sasat haibiro aikoi thengli. Angela usitana hoi bema aikoi sune thabayam chili noi gon sinabagi matam leitrabado. Lesina adu de khoi chatlage handok piro. Angela na sidiam phawina he ngaiko ai selen ga hoje khangnari banu piduni. Miranda na adu oiraga kedorage adu haibero nang nai khoigi lambi thanisibo ai koi khangsin jarabado chatlage ne adu de. Angela na khangzilido yam phai aduda noina mana bisina migi nupi koiraba nupado unasegaina kaukthoi aduga kapsinadana. Angela do Lesida onsilaga namai dui kaidro nupa na pambidrabadubo hanjan hauzilidubo ai oiradi ikaiba nei tomta sijarani haijariba. Tawbudi noi lara chudanaba khomit khudangdagi horakpasingse nupa ina khunba sel paibada yam chopane. Ado nang nasaga chanabaso khara yengba tamo. Lesi mamito isilaga khangli mahak ikai nusiyanana mapira chelakli adubo phasilaga khumlakli. Ai budi lairabini khomit khudangdagi horakpani noiga budi thak yam khenai. Angela do usitana hairakli migi nupadagaso irang tau sari kari kanadabada arembada matung manaudine
ꯃꯤꯒꯤ ꯅꯨꯡꯁꯤꯅꯕꯗ ꯌꯦꯠꯀꯦ ꯈꯟꯒꯅꯨ ꯍꯦꯛ ꯌꯦꯠꯀꯦ ꯈꯜꯂꯕ ꯅꯊ꯭ꯋꯥꯏꯗꯨ ꯃꯥꯡꯂꯦ ꯈꯪꯉꯣ ꯉꯁꯥꯏꯗꯒꯤ ꯇꯨꯃꯤꯟꯅ ꯇꯥꯔꯝꯕ ꯃꯤꯔꯟꯗꯥꯗꯣ ꯁꯥꯎꯅꯤꯡꯕꯅ ꯇꯨꯃꯤꯟꯅ ꯂꯩꯕ ꯌꯥꯔꯛꯇ꯭ꯔꯦ ꯍꯦꯛꯇ ꯑꯔꯣꯏꯕꯤ ꯃꯆꯤꯡꯗ ꯈꯨꯃꯛꯂꯤ ꯍꯣꯏ ꯏꯕꯦꯝ ꯃꯁꯛ ꯐꯖꯕꯤ ꯋꯥꯠꯇ ꯄꯥꯗꯕꯤ ꯅꯪ ꯃꯉꯥꯏꯔꯤ ꯏꯅꯥ ꯀꯩꯔꯥ ꯈꯨꯜꯂꯤꯕ ꯅꯪ ꯃꯉꯥꯏꯔꯤ ꯇꯧ ꯉꯝꯃꯤꯁꯤ ꯍꯣꯏꯅꯦ ꯅꯪꯅ ꯇꯧ ꯉꯝꯕꯩ ꯆꯥꯡꯁꯤ ꯃꯤꯒꯤ ꯅꯨꯄꯥ ꯃꯨꯜꯂꯒ ꯀꯣꯏꯕꯤꯔꯒ ꯂꯩꯁꯤꯗ ꯅꯨꯄꯥ ꯃꯨꯟꯕꯤ ꯇꯥꯍꯜꯂꯤꯅꯤ ꯀꯩꯅꯣ ꯅꯪꯒꯤ ꯈꯣꯡꯉꯝꯁꯦ ꯀꯤꯕꯨ ꯀꯤꯖꯩ ꯑꯩꯈꯣꯏꯗꯤ ꯅꯪꯒꯤ ꯅꯃꯤꯡ ꯇꯥꯕ ꯐꯥꯎ ꯇꯨꯀꯠꯆꯩ ꯅꯁꯛꯇꯣ ꯌꯦꯡꯅꯤꯡꯗꯦ ꯑꯣꯛꯇꯕꯤ ꯌꯥꯝ ꯃꯥꯜꯂꯦ ꯊꯨꯏ ꯑꯦꯟꯖꯦꯂꯥꯅ ꯍꯦ ꯀꯅꯥꯗꯅꯣ ꯅꯪ ꯍꯥꯏꯗꯣ ꯑꯦ ꯅꯪꯉꯣꯟꯗ ꯅꯠꯇ꯭ꯔꯗꯤ ꯀꯅꯥꯗꯅꯣ ꯁ꯭ꯋꯥꯏꯗ ꯀꯨꯏꯅ ꯂꯩ ꯌꯥꯄꯣꯠꯇꯦ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯇꯒꯤ ꯍꯦꯟꯅ ꯁꯥꯊꯤꯕ ꯃꯍꯤꯛ ꯂꯩꯔꯦ ꯆꯠꯁꯤꯜꯂꯛꯎ ꯂꯩꯁꯤꯒꯤ ꯈꯨꯗꯥꯡꯗꯨ ꯄꯥꯏꯔꯒ ꯆꯤꯡꯗꯨꯅ ꯄꯨꯈ꯭ꯔꯦ ꯑꯦꯟꯖꯦꯂꯥꯗꯤ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯍꯦꯛ ꯆꯥꯛꯄ ꯍꯥꯏꯗꯨ ꯑꯣꯏꯔꯦ ꯑꯦꯟꯖꯦꯂꯥꯅ ꯀꯔꯤꯕ ꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯕ ꯃꯌꯥꯝꯗꯨꯕꯣ ꯀꯩꯁꯨ ꯂꯩꯇꯕꯤ ꯃꯥꯅꯁꯨ ꯑꯩꯉꯣꯟꯗ ꯁꯤꯡꯅꯕ ꯁꯥꯔꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯃꯥꯒꯤ ꯂꯩꯁꯤ ꯂꯦꯝꯕꯤ ꯍꯥꯏꯕꯤ ꯂꯝꯖꯥ ꯁꯔꯥꯗꯨꯅ ꯊꯣꯛꯍꯟꯕꯅꯤ ꯑꯩꯅ ꯅꯣꯏ ꯀꯩꯗꯧꯒꯦ ꯌꯦꯡꯉꯣꯕ ꯚꯨꯃꯤꯀꯥꯅ ꯑꯁ ꯂꯥꯛꯑꯣ ꯌꯥꯔꯦ ꯃꯤꯅ ꯎꯔꯒ ꯐꯖꯗꯦꯕ ꯚꯨꯃꯤꯀꯥꯅ ꯑꯦꯟꯖꯦꯂꯥꯕꯨ ꯊꯦꯝꯗꯨꯅ ꯄꯨꯈ꯭ꯔꯦ ꯁꯣꯝꯗꯅ ꯚꯪꯒꯔꯥꯖꯅ ꯀꯣꯂꯦꯖꯅꯦ ꯀꯥꯏꯅ ꯕꯤꯠ ꯂꯩꯇꯦꯗ ꯇꯧꯔꯤꯁꯦ ꯅꯤꯈꯤꯜꯅ ꯂꯩꯔꯣꯏ ꯅꯪꯗꯤ ꯂꯩꯔꯣꯏ ꯀꯥꯏꯗꯅꯣ ꯅꯪꯅ ꯕꯤꯠ ꯂꯩꯗꯣꯏ ꯃꯐꯝꯁꯤꯅ ꯅꯣꯏ ꯅꯄꯥꯒꯤ ꯃꯌꯨꯝꯗ ꯑꯩꯈꯣꯏ ꯏꯄꯥꯒꯤ ꯃꯌꯨꯝꯗꯤ ꯅꯪꯒꯤꯁꯨ ꯅꯌꯨꯝ ꯅꯠꯇ꯭ꯔꯣ ꯁꯟꯊꯤ ꯏꯕꯨꯡꯉꯣ ꯑꯩꯒꯤꯁꯦ ꯁꯤꯔꯤꯌꯁꯅꯤ ꯑꯁꯤꯒꯤ ꯑꯟꯖꯂꯤ ꯍꯥꯏꯕꯤꯁꯤ ꯍꯟꯗꯛ ꯀꯩꯅꯣꯝꯃ ꯏꯇꯧ ꯇꯧꯔꯦ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯤꯕꯣ ꯑꯩꯉꯣꯟꯗ ꯅꯣꯛꯐꯦꯠꯀ ꯇꯧꯔꯒ ꯍꯦꯛꯇ ꯌꯦꯡ ꯂꯩꯔꯝꯕ ꯑꯩꯅ ꯂꯩꯕ ꯃꯐꯝ ꯈꯨꯗꯤꯡ ꯀꯣꯏꯅꯤꯅ ꯂꯩꯔꯦ ꯀꯔꯤꯅꯣ ꯈꯪꯗꯦ ꯑꯩ ꯀꯣꯂꯦꯖ ꯂꯥꯛꯇꯧꯒ ꯇꯜꯂꯦꯕ ꯁꯦꯁ ꯌꯥꯗꯦꯀꯣ ꯃꯤꯗꯤ ꯅꯨꯄꯤꯅꯒ ꯅꯣꯛꯐꯦꯠ ꯌꯦꯡꯉꯤꯀꯣ ꯅꯪ ꯋꯥꯊꯤ ꯇꯧꯔ ꯂꯩꯔꯣ ꯑꯩꯅ ꯁꯣꯝꯗ ꯃꯥꯅ ꯌꯦꯡꯉꯛꯄ ꯈꯨꯗꯤꯡꯒꯤ ꯍꯥꯀꯠꯆꯕꯗ ꯂꯣꯏꯔꯦ ꯍꯥꯏꯒꯨꯝꯗꯅ ꯑꯟꯖꯂꯤꯁꯦ ꯅꯪꯉꯣꯟꯗ ꯀꯩꯅꯣꯝꯃ ꯁꯨꯝ ꯈꯟꯖꯕ ꯃꯥꯜꯂꯦ ꯅꯪ ꯑꯝꯇ ꯄ꯭ꯔꯄꯣꯁ ꯇꯧꯁꯤꯜꯂ ꯌꯦꯡꯁꯤꯜꯂꯣ ꯆꯥꯟꯁ ꯌꯦꯡꯍꯧꯔꯣ ꯆꯠꯂꯣ ꯑꯗ ꯑꯁꯤꯕꯨ ꯅꯨꯄꯤꯅꯦꯅ ꯀꯣꯏꯗꯧ ꯁꯔꯣ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯩ ꯂꯥꯏꯅꯤꯡꯉꯒ ꯑꯗꯨꯝ ꯂꯩꯖꯈ꯭ꯔꯒꯦ ꯃꯥꯏ ꯃꯑꯣꯡꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯕꯤꯗꯕ ꯌꯥꯝ ꯅꯨꯡꯉꯥꯏꯕꯤꯗ꯭ꯔꯒ ꯅꯪ ꯍꯦꯛ ꯀꯣꯏꯔꯣ ꯍꯣ ꯑꯩꯒꯤꯗꯤ ꯂꯩꯖꯔꯦ ꯊꯃꯣꯏꯒꯤ ꯃꯕꯦꯝ ꯑꯃ ꯁꯦꯁ ꯀꯅꯥꯅꯣꯅꯦ ꯀꯔꯝꯕ ꯐꯣꯔꯦꯟ ꯁꯦꯒꯥꯏꯕꯤꯅꯣ ꯐꯣꯔꯦꯟ ꯅꯤꯉꯣꯜ ꯅꯠꯇꯤꯌꯦ ꯃꯩꯇꯩ ꯆꯅꯨꯔꯥꯅꯤ ꯃꯁꯛꯀꯗꯤ ꯊꯤ ꯐꯖꯔꯖꯥꯠꯅꯦ ꯚꯪꯒꯔꯥꯖ ꯅꯤꯈꯤꯜꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯆꯪꯂꯛꯂꯒ ꯑꯁꯦꯡꯕꯩꯔꯣ ꯐꯥꯒꯤ ꯃꯥꯟꯕ꯭ꯔꯣ ꯚꯪꯒꯔꯥꯖꯅ ꯃꯩꯇꯩ ꯅꯨꯄꯤꯅ ꯐꯖꯕꯁꯤ ꯑꯩꯗꯤ ꯀꯤꯖꯩꯅꯦ ꯑꯗꯨꯅ ꯑꯃꯨꯛ ꯀꯩꯒꯤ ꯃꯁꯛ ꯈꯔ ꯐꯖꯕꯁꯤꯡꯁꯦ ꯃꯅꯨꯡꯗ ꯇꯤꯟ ꯂꯣꯏ ꯆꯪꯉꯤ ꯍꯥꯏꯌꯦ ꯅꯪꯁꯨ ꯑꯗꯨꯐꯥꯎꯗꯤ ꯍꯥꯏꯃꯟꯗ꯭ꯔꯣ ꯈꯔ ꯆꯪꯖꯔꯁꯨ ꯏꯆꯝ ꯆꯝꯖꯕꯤꯁꯨ ꯂꯩꯇꯕ ꯅꯠꯇꯤꯌꯦ ꯏꯁ ꯅꯪꯅ ꯈꯪꯕꯤꯔꯤꯕ ꯅꯌꯥꯝꯕꯅꯤ ꯀꯩꯅꯣ ꯁꯛꯇꯥ ꯑꯁꯤꯒ ꯒꯙꯥ ꯍꯤꯃꯥꯟꯈꯩ ꯑꯁꯨꯝꯅ ꯑꯅꯤꯗꯣ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅ ꯀ꯭ꯂꯥꯁ ꯌꯥꯎꯕ ꯆꯪꯈ꯭ꯔꯦ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯇꯨꯡꯅꯤ ꯅꯤꯈꯤꯜꯗꯣ ꯚꯪꯒꯔꯥꯖꯀꯤ ꯀꯥꯗ ꯆꯪꯉꯛꯄꯗ ꯚꯪꯒꯔꯥꯖ ꯇ꯭ꯔꯣꯂꯤ ꯑꯃ ꯃꯈꯨꯠ ꯅꯥꯝꯃꯅ ꯆꯤꯡꯂꯒ ꯍꯥꯊꯨ ꯍꯥꯊꯨ ꯊꯣꯔꯛꯄꯒ ꯃꯄꯥ ꯆꯥꯟꯅꯗꯨꯅ ꯊꯦꯡꯒꯥꯏꯅꯔꯨꯏ ꯅꯤꯈꯤꯜꯅ ꯃꯃꯤꯠꯇꯨ ꯂꯥꯎꯊꯣꯛꯂꯒ ꯑꯦ ꯀꯩꯅꯣ ꯀꯥꯏꯗꯅꯣ ꯇꯧꯔꯛꯏꯗꯨꯕꯣ ꯏꯟꯗꯤꯌꯥ ꯊꯣꯛꯇ ꯌꯥꯗ꯭ꯔꯦ ꯑꯗꯨꯅ ꯑꯃꯨꯛ ꯀꯔꯤ ꯋꯥꯊꯤ ꯅꯠꯇꯤꯌꯦ ꯑꯩꯁꯦ ꯈꯔ ꯊꯨꯔꯕ ꯇꯤꯀꯦꯠꯅ ꯀꯔꯝ ꯀꯥꯟꯗ ꯀꯛꯏꯕ ꯑꯩꯅ ꯁꯤ ꯊꯣꯛꯀꯅꯤꯁꯦ ꯈꯪꯕꯒꯤ ꯅꯍꯥꯟ ꯀꯛꯏꯅꯦ ꯐꯣꯔꯦꯟꯁꯤꯗ ꯍꯦꯔꯣ ꯁꯥꯒꯦ ꯈꯟꯕꯅꯤ ꯆꯅꯞꯄꯤ ꯑꯃꯅ ꯀꯥꯔꯟ ꯐꯨꯖꯜꯂꯛꯇꯅꯕ ꯍꯥꯏꯔꯒ ꯇ꯭ꯔꯣꯂꯤꯗꯨ ꯄꯥꯏꯔꯒ ꯒꯦꯠꯂꯣꯝꯗ ꯊꯣꯔꯛꯂꯦ ꯅꯤꯈꯤꯜꯁꯨ ꯋꯥ ꯉꯥꯡꯅ ꯉꯥꯡꯅ ꯃꯇꯨꯡ ꯏꯟꯅꯔꯛꯂꯤ ꯅꯤꯈꯤꯜꯅ ꯅꯪꯅ ꯇꯧꯊꯣꯔꯛꯄꯁꯤꯃ ꯖꯨꯠ ꯆꯥꯕ ꯑꯝꯇ ꯍꯦꯛ ꯌꯥꯎꯗꯦ ꯃꯇꯥꯡ ꯃꯇꯥꯡꯒꯤꯅꯤ ꯃꯔꯝꯗꯨꯕꯨ ꯀꯩꯒꯤꯅꯣꯕ ꯀꯣꯟꯅ ꯍꯥꯏꯒꯦꯁꯦ ꯑꯩ ꯑꯦꯌꯔꯄꯣꯔꯠ ꯐꯥꯎꯗ ꯊꯤꯜꯂꯨ ꯂꯥꯛꯑꯣꯕ ꯅꯤꯈꯤꯜꯗꯣ ꯏꯁꯧ ꯂꯥꯡꯗꯅ ꯒꯥꯔꯤꯗꯣ ꯊꯧꯗꯣꯔꯛꯂꯒ ꯑꯦꯌꯔꯄꯣꯔꯠ ꯐꯥꯎꯕ ꯚꯪꯒꯔꯥꯖꯄꯨ ꯊꯤꯜꯂꯛꯂꯤ ꯒꯥꯔꯤ ꯊꯧꯅ ꯊꯧꯅ
Nikhil Bangarasta hangakli. Nongalakpasida kaino ba nang tawrisi? Kari oktaba tawrage? Yung thoksi yadaba nangna hurana lada chendoi tawrisi ba? As, khoidong sauningbane. Nangwon oina loina tainarakani. Haiminai, adu kaino maramdo hayo. Ho Anjali do, aingona propose tawsileba. Nikhilna garigi brake to khangpai phai. Ayo, santhi manba. Gari kutongno, nakhanga loi kaire. Nang nai sibo asing bero. Sigi wasibo phagi tawba yabo waro. Nikhil gari do amuk thauba hori. Ado nangna yumthok toise kaigino haiba. Exam kuidrakan sida. Anjali na propose tawri ena haido nana da tahori natra. Nikhil mamito lauthorak laga. Kariya. Anjali na propose tawrok pero nangna UK thadok toise. Natra di kaino. Ai mai masak to. Sumai naraktreba. Nupi ni gaina mamai kuthadi. Nati nupada bu nushipa mi hai ngamise angakpani. Yai kaino. Moi sumoy apamba phongdok sabane. Yada haiba nati ne. Nangu mangakta natiye. Wal sida lairiba nupa mayamse khangaba. Nushipa mi phongdok budi kaisu kaiba laitida. Ado nupina nupada nushipa mi kaina propose tawbase. Yam li me kai khaliro. Yare. Nayado kongon kare. Khara ngangadi lepo. Nang ngangali natro. Prithvi se nang loi pa loibo. Ai karim taga haijaroi. Anjali na nusi tang hairakpagi UK thadoga India salaba natro. Manipur dai nupina propose tawraga na skona na rukok thoga lining alegro. Anido khana lakpana airport yoragle. Phana thina ngangsabagi wani. Nikhil Bangarasa khigadabado nungaitaba fauri. Bangaras adum mangai. Matamne yaraktabadagi Bangaras adum changkhre. Nikhil su Bangaras na tongliba flight adu paikhatkibaga adum halakle. Anitana nungaire nabungke Angelaga phasana nusinabasi ubada imadine wakhalgasi paknungda nungaire. Oliviana Ima adubudi aina sinba plan haredana nasasi angang oijarabasu sumbagi plan sinbadi lamba pabinaba leiti hairi ichatani che Angela do khupama aigi dress ka atang ba leibi yengoi ma tu sigi purisisu mana leibiri ni ani du wakalamada nok tana wari sanai. Somdana lakpa mamanaba aniga youthful da ngauraga wati sunari. Napamana Boss, nahangi nupinchani do. Masak to patsaibo. Mabani masak to mitsida atong ura leire. Amada mo lawai lam duso phajabile rang sat pazani. Lakpana ngahan geni do dage masam khara sangbido natai moi dorini. Boss adubu sahi suramadrane. Lakpadu yam hawktaba minok amaga loinana hairakli. Ha, sudraso nupini kaino. Nupamana madu hero sabdo la amdraba. Nupim chani dudi aikoi khutta taramadongni. Pamukhreda. Lakpadu khangsaw sawgalai. Angang petwa magumanaso aingonda singnabasai. Ha, mabudi aina Tengna bek mi kup tu dane, natai charoi da bani. Ado boss, akhoi amo yong na batorage, matam sisu thengzile ba. Ado de hayang antana mi tharage, lamlai rom da kapuse. Ngahan ge ngang nu pincha ani do, lamlai rom de na tro. Hoi ne, adu gini ne. Chalo, ai thin doctor ko. Ani do su yu ngauri, hawgola ga thokre. Lak pasu yu full da ngaura ga tum thakre. Nungthilgi pung ani tarak badwai ni Premila teres mathak tuda sum hangchi langduna phamlambani gate scenery banupa duna gate hangni badu uraduna haifet hawgalaga yenglui
ꯊꯧꯖꯤꯜꯂꯛꯂꯤꯕ ꯒꯥꯔꯤꯗꯣ ꯂꯝꯖꯤꯡꯕ ꯀꯦꯕ ꯁꯔꯚꯤꯁꯀꯤ ꯒꯥꯔꯤꯅꯤ꯫ ꯄ꯭ꯔꯦꯃꯤꯂꯥ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯜꯂꯤ꯫ ꯀꯅꯥꯒꯨꯝꯕ ꯏꯆꯝ ꯆꯝꯕ ꯃꯤꯑꯣꯏ ꯑꯃꯕꯨ ꯃꯍꯥꯛꯀꯤ ꯒꯦꯠ ꯁꯦꯟꯅꯔꯤꯕ ꯅꯨꯄꯥꯗꯨꯅ ꯊꯥꯖꯤꯜꯂꯛꯂꯣꯏ ꯍꯥꯏꯕ ꯃꯥ ꯈꯪꯉꯤ꯫ ꯃꯈꯥꯔꯣꯝꯗ ꯊꯨꯅ ꯀꯨꯝꯊꯔꯛꯇꯨꯅ ꯁꯨꯃꯥꯡꯂꯣꯝꯗ ꯊꯣꯔꯛꯂꯤ꯫ ꯃꯤꯅꯤꯠ ꯈꯔꯒꯤ ꯃꯃꯥꯡꯗ ꯈꯥꯝꯂꯝꯕ ꯂꯝꯖꯤꯡꯕ ꯀꯦꯕ ꯁꯔꯚꯤꯁꯀꯤ ꯒꯥꯔꯤꯗꯨꯁꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯄꯥꯈꯪ ꯃꯆꯥ ꯑꯃ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯂꯦꯞꯂꯤꯕꯗꯨ ꯎꯕꯗ ꯍꯪꯉꯛꯏ, "ꯏꯕꯨꯡꯉꯣ, ꯀꯅꯥ ꯍꯪꯕꯅꯣ?" ꯚꯪꯒꯔꯥꯖ ꯃꯃꯥꯏꯗꯨ ꯁꯠ ꯑꯣꯟꯁꯤꯜꯂꯛꯂꯒ ꯅꯧꯐꯦꯠ ꯇꯧꯅ ꯃꯃꯥꯕꯨ ꯀꯧꯔꯛꯂꯤ꯫ "ꯏꯃꯥꯁꯦ." ꯄ꯭ꯔꯦꯃꯤꯂꯥ ꯃꯁꯥꯗꯨ ꯏꯉꯛ ꯉꯛꯈ꯭ꯔꯦ꯫ ꯆꯍꯤ ꯀꯌꯥꯒꯤ ꯃꯇꯨꯡ ꯃꯆꯥꯅꯨꯄꯥꯅ ꯉꯁꯤ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗ ꯂꯦꯞꯂꯕꯗ ꯍꯔꯥꯎꯕ ꯍꯦꯟꯃꯟꯈꯤꯕꯅ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯏꯍꯧꯔꯛꯂꯤ꯫ ꯃꯆꯤꯟꯗꯁꯨ ꯇꯞꯅ ꯁꯣꯜꯂꯛꯂꯤ, "ꯏꯃꯥꯒꯤ ꯁꯅꯥ." "ꯏꯃꯥꯁꯦ, ꯑꯩꯅꯦ꯫ ꯀꯩꯒꯤꯅꯣ ꯑꯗꯨꯝ ꯃꯨꯟꯅ ꯌꯦꯡꯂꯤꯗꯨꯕꯣ?" "ꯑꯩꯕꯨ ꯃꯪꯂ ꯇꯥꯏꯕꯪꯂꯥ?" "ꯃꯪ ꯅꯠꯇꯦ, ꯇꯥꯏꯕꯪꯅꯤ ꯏꯃꯥꯁꯦ." ꯄ꯭ꯔꯦꯃꯤꯂꯥ ꯀꯞꯅꯣꯛ ꯇꯧꯔꯒ, "ꯏꯃꯥꯒꯤ ꯁꯅꯥ, ꯊꯣꯔꯛꯀꯅꯤ ꯈꯣꯠꯅꯤꯒ ꯄꯥꯎꯒ ꯑꯝꯇ ꯍꯥꯏꯔꯛꯇ꯭ꯔꯤꯕ ꯀꯩꯒꯤꯅꯣ?" "ꯁꯔꯄ꯭ꯔꯥꯏꯖ ꯄꯤꯒꯦꯅ ꯇꯧꯕꯅꯤ ꯏꯃꯥꯁꯦ." ꯄ꯭ꯔꯦꯃꯤꯂꯥ ꯅꯣꯛꯂꯒ, "ꯏꯆꯥꯗꯤ ꯄꯥꯈꯪ ꯐꯥꯔꯝꯃꯦꯅ, ꯃꯁꯛꯀꯁꯤ ꯌꯥꯝꯅ ꯐꯖꯊꯣꯛꯑꯝꯃꯦ." "ꯏꯃꯥꯁꯦ, ꯀꯦꯞꯇꯦꯟ ꯑꯃꯦꯔꯤꯀꯥꯒꯤ ꯍꯦꯔꯣ ꯀ꯭ꯔꯤꯁ ꯏꯚꯦꯟꯁ ꯃꯥꯜꯂꯝꯃꯤꯔꯣ?" "ꯊꯤꯗ ꯑꯉꯥꯎꯕꯁꯤꯗꯤ." "ꯉꯥꯏꯈꯣ, ꯃꯩꯒ ꯑꯃꯨꯛꯇ ꯑꯣꯛꯊꯣꯛꯈꯤꯁꯦ꯫ ꯏꯃꯥ ꯃꯩ ꯂꯧꯊꯣꯛꯈꯤꯒꯦꯀꯣ." ꯍꯥꯊꯨ ꯍꯥꯊꯨ ꯆꯪꯂꯨꯔꯒ ꯃꯩ ꯂꯧꯔꯨꯔꯒ ꯊꯣꯔꯛꯂꯤ꯫ ꯃꯆꯥꯕꯨ ꯑꯣꯛꯊꯣꯛꯄꯤꯔꯒ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯛꯂꯤ꯫ "ꯁꯅꯥ, ꯏꯔꯨ ꯂꯨꯖꯊꯣꯛꯎꯔꯣ." "ꯏꯃꯥꯁꯦ, ꯏꯔꯨ ꯂꯨꯖꯕꯒ ꯂꯥꯏꯔꯤ, ꯑꯩꯈꯣꯏ ꯆꯥꯛꯀ ꯂꯩꯔꯤꯕꯣ? ꯆꯥꯛ ꯂꯥꯝꯕꯅ ꯁꯤꯗꯣꯔꯦꯕ." "ꯀꯔꯤꯒꯤ ꯂꯩꯇꯅꯤ? ꯏꯃꯥꯁꯤꯅ ꯅꯨꯡꯇꯤꯒꯤꯅꯦ ꯏꯆꯥꯁꯤꯡꯒꯤ ꯆꯥꯛ ꯁꯔꯨꯛ ꯍꯥꯞꯄꯤꯕꯅꯦ." ꯚꯪꯒꯔꯥꯖ ꯃꯃꯥꯒꯤ ꯋꯥꯍꯩ ꯇꯥꯕꯗ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯂꯤ꯫ ꯃꯍꯥꯛꯁꯨ ꯈꯪꯂꯤꯕꯅꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯁꯤꯅ ꯃꯈꯣꯏꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤꯕꯤꯕ꯫ "ꯀꯩ ꯏꯟꯖꯥꯡꯅꯣ ꯏꯃꯥꯁꯦ?" "ꯉꯥ ꯊꯣꯡꯕꯅꯤ." "ꯇꯤꯟ ꯌꯣꯠꯂꯦ ꯏꯃꯥꯁꯦ." "ꯏꯔꯨꯗꯣ ꯍꯥꯟꯅ ꯑꯝꯇ ꯂꯨꯖꯊꯣꯛꯎꯔꯣ, ꯃꯃꯥ ꯆꯥꯛ ꯊꯤꯕꯤꯔꯝꯃꯒꯦ." "ꯍꯣꯏ ꯏꯃꯥꯁꯦ." "ꯑꯗꯣ ꯄꯥꯕꯨꯡꯗꯤ ꯎꯗꯤꯌꯦ, ꯑꯣꯐꯤꯁ ꯆꯠꯈꯤꯕ꯭ꯔꯣ?" "ꯆꯠꯈꯤꯕꯅꯤ." "ꯑꯗꯨꯏꯗꯤ ꯆꯥꯛꯇꯣ ꯐꯠ ꯊꯤꯔꯝꯃꯣ, ꯑꯩ ꯆꯥꯏꯊꯔꯒ ꯀꯨꯝꯃꯛꯑꯒꯦ." "ꯍꯣꯏ, ꯊꯤꯕꯤꯔꯝꯃꯒꯦ, ꯂꯥꯛꯑꯣ." ꯕꯁꯟꯇꯤꯅ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯈꯔ ꯄꯨꯔꯛꯂꯒ ꯁꯨꯃꯥꯡꯗꯨꯗ ꯂꯦꯞꯂꯒ ꯂꯩꯁꯤꯕꯨ ꯀꯧꯔꯤ꯫ "ꯂꯩꯁꯤ, ꯇꯥꯕ꯭ꯔꯣ ꯅꯪꯕꯣ? ꯑꯃꯨꯛꯇ ꯊꯣꯔꯛꯑꯣ." ꯂꯩꯁꯤꯁꯨ ꯇꯥꯔꯗꯨꯅ ꯏꯃꯨꯡꯂꯣꯝꯗꯒꯤ ꯃꯃꯤꯠ ꯏꯄꯣꯝ ꯄꯣꯝꯂꯒ ꯊꯣꯔꯛꯂꯤ꯫ ꯕꯁꯟꯇꯤꯅ, "ꯍꯥꯏ, ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ? ꯅꯁꯥ ꯉꯝꯗꯕ꯭ꯔꯣ?" "ꯅꯦꯅꯦ, ꯀꯩꯁꯨꯝ ꯇꯧꯗꯦꯗ, ꯀꯣꯛ ꯈꯔ ꯆꯤꯛꯄ." ꯐꯤꯗꯥ ꯊꯥꯔꯒ, "ꯁꯤꯗ ꯐꯝꯕꯤꯌꯣ ꯅꯦꯅꯦ." "ꯌꯥꯔꯦ, ꯁꯤ 6,000ꯅꯤ." "ꯅꯦꯅꯦ, 1,000 ꯈꯛꯇꯤ ꯍꯥꯞꯄꯤꯌꯣ, ꯀꯣꯟꯁꯦ ꯌꯥꯝ ꯁꯤꯠꯅꯤꯡꯕꯅꯦ." "ꯅꯪꯅꯕꯨꯗꯤ ꯀꯣꯟꯁꯦ ꯐꯔꯤ ꯍꯥꯏꯔꯤꯕ, ꯃꯤꯉꯣꯟꯗ ꯌꯣꯜꯂꯗꯤ 5,000 ꯌꯧꯔꯣꯏꯅꯦ, ꯑꯩꯅ ꯅꯪ ꯅꯨꯡꯁꯤꯕꯒꯤ ꯂꯧꯔꯕꯅꯦ." ꯂꯩꯁꯤꯂꯦꯝꯕꯤ ꯋꯥꯁꯨ ꯀꯟꯅ ꯍꯥꯏꯕ ꯉꯝꯖꯗ ꯇꯨꯃꯤꯟꯅ ꯂꯩꯔꯤ꯫ "ꯑꯗꯨꯗꯤ ꯀꯣꯟꯁꯦ ꯍꯧꯖꯤꯛ ꯂꯥꯛꯏꯉꯩꯁꯤꯗ ꯄꯨꯈ꯭ꯔꯒꯦꯀꯣ?" ꯂꯩꯁꯤ ꯇꯞꯅ ꯈꯨꯝꯂꯛꯂꯤ꯫ ꯄꯨꯔꯛꯂꯤꯕ ꯑꯉꯥꯡꯁꯤꯡꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯂꯤ, "ꯏꯕꯨꯡꯉꯣ, ꯂꯥꯛꯑꯣ, ꯁꯣꯝꯗ ꯂꯥꯛꯑꯣ." ꯐꯤꯁꯥ ꯀꯣꯟ ꯑꯗꯣ ꯊꯥꯡꯗꯨꯅ ꯄꯨꯈ꯭ꯔꯦ꯫ ꯊꯣꯡꯒꯥꯜ ꯋꯥꯡꯃ ꯂꯥꯟꯈꯤꯕꯒ ꯃꯄꯤꯗꯨꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯁꯤꯟꯊꯔꯛꯂꯤ꯫ ꯐꯤꯁꯥ ꯀꯣꯟ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯃꯍꯥꯛ ꯉꯁꯤ ꯐꯥꯎꯕ ꯍꯤꯡꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯃꯃꯥꯒꯤ ꯑꯋꯨꯟꯄꯣꯠꯅꯤ꯫ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝ ꯑꯁꯤ ꯃꯥꯅ ꯂꯨꯅ ꯊꯝꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯎꯄꯥꯏ ꯂꯩꯇꯕꯅ ꯌꯣꯟꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯂꯥꯛꯄꯒꯤ ꯀꯥꯡꯕꯨꯗꯨ ꯂꯩꯁꯤ ꯊꯣꯛꯂꯛꯄ ꯉꯥꯏꯔꯤ꯫ "ꯕꯣꯁ, ꯊꯣꯛꯂꯛꯇꯧ ꯃꯥꯟꯗ꯭ꯔꯦꯗ." ꯂꯥꯛꯄꯅ, "ꯉꯥꯏꯍꯥꯛꯇꯪꯒ ꯉꯥꯏꯈꯤꯁꯤ ꯀꯩꯅꯣ, ꯋꯥꯅ ꯂꯥꯛꯑꯒ." "ꯐꯅꯗꯤ ꯀꯨꯏꯔꯦ ꯉꯥꯏꯔꯛꯏꯁꯦ." "ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯉꯥꯏꯕꯕꯨ ꯁꯨꯛꯊꯦꯡ ꯍꯦꯛ ꯊꯦꯡꯅꯗꯕ, ꯍꯟꯕ ꯇꯥꯔꯕꯣ?" ꯇꯟꯖꯥꯗꯨꯅ ꯂꯥꯛꯄꯒꯤ ꯐꯣꯟꯗ ꯀꯣꯜ ꯑꯃ ꯂꯥꯛꯂꯤ꯫ ꯂꯥꯛꯄ ꯐꯣꯟꯗꯨ ꯄꯥꯏꯈꯠꯂꯒ, "ꯍꯜꯂꯣ, ꯅꯪ ꯀꯥꯏ ꯂꯩꯒꯦ?" "ꯏꯃꯥꯟꯅꯕꯒꯤꯗ ꯂꯩꯌꯦ." "ꯌꯨꯝꯗ ꯍꯜꯂꯛꯅꯕ ꯇꯧ, ꯋꯥ ꯈꯔ ꯈꯟꯅꯗꯧ ꯂꯩꯔꯦ." ꯍꯣꯏ." ꯐꯣꯟꯗꯨ ꯊꯝꯈꯤꯕꯒ, "ꯍꯜꯂꯁꯤ ꯂꯥꯛꯑꯣ." ꯗ꯭ꯔꯣꯌꯤꯡ ꯔꯨꯝ ꯑꯗꯨꯗ ꯚꯪꯒꯔꯥꯖ ꯇꯨꯃꯤꯟꯅ ꯂꯥꯟꯖꯗꯕ ꯑꯃꯒꯨꯝ
ꯅꯣꯟꯊꯔꯒ ꯐꯝꯂꯤ꯫ ꯄꯀꯥꯁꯅꯥꯅ ꯈꯣꯟꯖꯦꯜ ꯑꯗꯨ ꯋꯥꯡꯂꯞꯅ ꯍꯥꯏꯔꯛꯏ꯫ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯃꯊꯣꯡ ꯆꯥꯗ꯭ꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣ ꯍꯥꯏꯕꯅꯤ? ꯁ꯭ꯀꯨꯜꯗ ꯐꯪꯉꯦ ꯃꯤ ꯐꯨꯅꯔꯝꯕꯒꯤ ꯀꯝꯄ꯭ꯂꯦꯟ, ꯀꯣꯂꯦꯖꯇ ꯐꯪꯉꯦ ꯃꯤ ꯐꯨꯅꯔꯝꯕꯒꯤ ꯀꯝꯄ꯭ꯂꯦꯟ, ꯃꯤ ꯐꯨꯅꯕꯗ ꯍꯥꯂꯦꯡꯕ ꯂꯩꯇꯦ ꯅꯪ꯫ ꯍꯟꯗꯛ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕꯗꯨꯗ ꯈꯔ ꯐꯒꯗꯕꯣꯏ ꯅꯤꯡꯂꯨꯏ꯫ ꯄꯔꯤꯈ꯭ꯌꯥ ꯍꯌꯦꯡ ꯍꯪꯆꯤꯠꯇ ꯉꯥꯏꯔꯀꯥꯟꯁꯤꯗ ꯐꯠ ꯍꯦꯛꯇ ꯊꯣꯛꯂꯛꯏ꯫ ꯑꯐꯕ ꯆꯣꯡꯂꯝ ꯆꯥꯕ ꯊꯕꯛꯁꯨ ꯈꯔ ꯇꯧꯔꯛꯎꯗꯅ꯫ ꯄ꯭ꯔꯦꯃꯤꯂꯥꯅ ꯃꯣꯏ ꯄꯥꯕꯨꯡ ꯀꯩꯅꯣ ꯏꯆꯥꯅ ꯌꯨꯝꯗ ꯊꯣꯛꯂꯛꯑꯒ ꯍꯔꯥꯎꯒꯦꯗꯤ ꯂꯩꯇꯦ, ꯄꯪꯁꯥꯎꯗ ꯁꯥꯎꯕꯤꯔꯤꯗꯨꯕꯣ? ꯍꯩ ꯒꯙꯥ ꯅꯨꯄꯤ, ꯅꯪ ꯇꯨꯃꯤꯟ ꯂꯩꯌꯨ꯫ ꯍꯩꯃꯥ ꯀꯩꯅꯦꯒꯦ ꯁꯤꯗꯤ? ꯅꯠꯇꯦ, ꯅꯪꯅ ꯁꯤꯗ ꯊꯣꯛꯂꯛꯏꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤ? ꯑꯩ ꯑꯃꯨꯛ ꯍꯟꯅ ꯆꯪꯉꯔꯣꯏ, ꯁꯤꯗ ꯊꯕꯛꯂ ꯀꯩꯅꯣ ꯇꯧꯔꯒ ꯂꯩꯔꯒꯦ꯫ ꯀꯔꯤ, ꯅꯪꯁꯦ ꯁꯤꯗ ꯊꯕꯛ ꯇꯧꯗꯣꯔꯤꯕ? ꯇꯝꯃꯤꯕ ꯅꯍꯩ ꯃꯇꯥꯗꯨꯒ? ꯀꯔꯤ ꯊꯕꯛꯅꯣ ꯅꯪꯅ ꯐꯪꯗꯣꯔꯤꯁꯤꯕꯣ? ꯄꯤꯌꯣꯟ ꯐꯥꯎꯕ ꯐꯪꯗꯣꯏꯅꯦ? ꯑꯗꯨ ꯑꯣꯏꯔꯒꯅ ꯂꯥꯏꯔꯤꯛ ꯃꯈꯥ ꯇꯝꯃ ꯂꯣꯏꯔꯦ꯫ ꯑꯗꯨꯒꯤꯕꯨ ꯀꯩꯅꯣ? ꯀꯔꯤꯒꯤ ꯂꯥꯏꯔꯤꯛ ꯇꯝꯗꯣꯔꯤꯕ? ꯂꯥꯏꯔꯤꯛ ꯇꯝꯅꯤꯡꯗꯗꯅ ꯊꯣꯛꯂꯛꯑꯒ ꯑꯩꯅ ꯁꯤꯗ ꯅꯪꯕꯨ ꯑꯦꯗꯃꯤꯁꯟ ꯇꯧꯔꯒ ꯀꯣꯂꯦꯖ ꯀꯥꯍꯜꯂꯅꯤ ꯀꯥꯏꯗꯨꯗꯤ ꯅꯃꯪꯗꯐꯥꯎ ꯃꯪꯂꯨꯔꯅꯤ ꯏꯕꯣ꯫ ꯕꯪꯒꯔꯥꯖ ꯍꯔꯥꯎꯅ ꯍꯥꯏꯔꯛꯂꯤ꯫ ꯑꯌꯥ ꯄꯥꯕꯨꯡ, ꯑꯁꯦꯡꯕꯩꯔꯣ? ꯑꯗꯨꯗꯤ ꯑꯩ ꯂꯥꯏꯔꯤꯛ ꯇꯝꯃꯔꯣꯏꯀꯣ, ꯅꯨꯡꯉꯥꯏꯔꯦ꯫ ꯄꯨꯛ ꯍꯧꯒꯠꯂꯒ ꯃꯆꯤꯟꯗ ꯏꯁꯩ ꯉꯪꯂꯒ ꯊꯣꯛꯈ꯭ꯔꯦ꯫ ꯑꯩ ꯂꯥꯏꯔꯤꯛ ꯇꯝꯃꯔꯣꯏ, ꯀꯣꯏꯅꯤꯡ ꯀꯨꯁꯤ ꯂꯥꯡꯅꯤꯡ ꯀꯨꯁꯤ꯫ ꯄꯀꯥꯁꯅꯥ ꯑꯃꯗꯤ ꯄ꯭ꯔꯦꯃꯤꯂꯥ ꯃꯆꯥꯒꯤ ꯃꯇꯧꯗꯨꯗ ꯃꯌꯥ ꯀꯥꯔꯒ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ꯫